mayam punung pu Shanjit Sharma taram noksari. Movie story Manipur ngasi mupudun laksari film sige maming Everything Everywhere All at Once. Masi 2022 gi March the release tawkhiba action science fiction category gi Hollywood movie amani. Film asi Academy Award aibadi Oscar Award tariat phangduni kai khunbu utkrabani. Best Picture, Best Director, Best Supporting Actor, Best Supporting Actress, Best Original Screenplay, Best Film Editing. Aduga film is the main protagonist oribi Michelle Yeoh Best Actress ki lemjaningai oirba award silokhrabani. Movies na phangkiba rating singdi IMDb da 10 nimnung da 7.8 ki rating phangi. Rotten Tomatoes da 94% ki fresh hoy. Google users na 80% ki like pirba film amani. Movies ki director Daniel Kwan amadi Daniel Skinner na oy. Aduga writer su Daniel Kwan amadi Daniel Skinner na oy ki. Aduga producer na Joe Russo amadi Anthony Russo na oy. Film sin number the sangkiba senpham na $1 million taramari khaktani. Aduga masina tanchiba box office collection ki senpham na $1 million chamagani phumari hena tan khre hairi. Masina takudi film se adukki matik paisa yam tan film haibadu oy khre. Maroi ba saktam langli singdi. Film si main protagonist Evelyn gi saktam da Michelle Yeoh. Women ki saktam da Ke Hui Kwan. Daidre ki saktam da Jamie Lee Curtis. Gonggong ki saktam da James Hong. Joy ki saktam da Stephanie Su. Aduga film si main antagonist Jobu Tupaki ki saktam da Su Stephanie Su na saktam langli. Film si body liba hodringai mayam da mangjong na wapam khara thamjari. Masigi film si yengbada aduki batik bhap ta waba warida mathong maram mafam rang khangdaba multiverse ki concept ta based wa yamna kok lekhai ba science fiction movie amani. Maramaduna mayamna wakhal tana langba tawdana video si yengbiu. Aduga amuk yengbada bhap tadraga su hanjin yengbiu. Soidana maki bhap tarakani haiba wafam si mayam da thamjari. Phare mayam ai huzik film si wari li bahuk jarege. Aina haiba da soiki walan ki ba madi si thau yaw matam da mayam da ngak piu haiba wafam thamjari. Hello friends, Cricket Sari was India quite gitazing by sports amadi game sing website ni. Dinesh Kartik amadi Porimoni na su represent toriwan. Hosi IPL hi matamni. Masi khudong sa phalo biraga. Cricket sta sangjin mirgi spin gi game kyam sanabi duna iPhone, iPad amadi masidegi henba kyam hafta khuding mai pak yariwan. IPL gi matamas da cricket na lupa crore ani degi henba yam percent phang gi pricing pudun lagiwan. Mafams degi exciting gift kyam su mai pak piu. Haibadi Yamaha bike, Realme mobile, Apple Watch, TV amadi masidegi henba kyam. Win 11 hariba gi promo code Sinaduna, Cricket sign up to Viragadi, Sweden 100% you welcome bonus Kishan Pampangani. At joining Hector rupees 300 Kishan Pam Suyam Tuna Pambigani. Deposit to Usiam like Phone Pay, Google Pay, Natraga Bank transfer Kutang Yam line to Viarivan. Aduna Dipantabatogana, I commend the Pitok Cherry links to Sangbiduna. Cricket app there is start to Biduna. iPhone 16 Pro Max among Haptakuting my pack view. Aduna Dipantabatog sanction bureau. Movies gi ahu busin mak thadu uri wasi ka amagi manung da theatna thamliba mingsel amada Evelyn amadi magi mapuroiba Women aduga machanupi Joy makhoi hum punduni yam nungai na isai sakpagi saktam si ulai asumna makhoi hum nungai na punbagi saktam si ulam laga khangmang mangkhre aduga mi kana sulitaba ka amadu ulai mafamsda Evelyn haidbi nupi si yamna hathu hathu sensilai aduga matomta da haijeri aina di asuma tawdana magi damak kara na haikhraban adubu nongmuta suning thina thabak amata tawramde masyaraduna magi mamangda leriba chesing sibu semdokna magi damak honari ma hojek tawpham khangdaba charang nabadana pik thali tanjasta magi mapuroi bo Women changsilaktuna magi khutagi se simulle Evelyn hairi adumna ingonda karan taranu hojik matam leitrabane ay yamna thengkhre masda mapuroi bo Women na hoi chumi nang hojik yamna busy oi tabudu nang na minute ani khaktang kaitholaga shanti oina phamduna wari sanasi aduga Women gi khutta se masu pairiwani Evelyn se sibu lowduna yengge tawi adu Women na se yengdana magi damak tamana mu lowsille aduga hairi nagi hakchang adu ngakti ingthako adu gyantana wari sanara mutungda se yengbe yagani aduga Evelyn di mana hairi basi tade aduga hairi papana tumba hoglaktringi da ai thabak sing loinu loisel hogdaba yade natrabadi ai gi thakte isau muk langani masi hariduna magi tawphum thokpa thabak sing hatu hatu tawri ngasi si New Year numit chu oiribani marmadana hore numidang wairam party tawgi wafam su Women na phongdoli tabudu Evelyn di masa si thabak sinduna dum leibani na Women na hari wafam sing siman amta tadre mayamda bhap tana bhaijaramge Women haribu nupa si mingonda haingam tamumjadaba yamna kiganba nupi dauna wa thotna ngangba misagamani makhoi imung munung si China dagi America da honglakibani aduga phirol sufam gi dukan ama hangdoktuna karbar tawjariba imung munung amani makhoi gi laundromat oribu dukan asi mamingna Coin Laundry hena kawi adubu makhoi gi laundromat ki business asi mawung tana paisa phajana tanba ngamba business haibududi oidre family gi mathakta loan gi sanpham kyam su tondun leiribani maramaduna Evelyn haribi nupisna imung munung salaiba ngamna bagi damakti yamna wana honaribani aduna ni matam leiba kibik tamana thabak sinduna dum leiribasi nungsinana matai mana wari sanaba mama masa wari sanaba gi matam phangde aduna matam chupde tension ga loina duna dum lei masigi sumatakta magi mapa gonggong haribu nupa si yamna ngangan ba cheigan ba misak amsu oiribani
ꯒꯣꯡꯒꯣꯡ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯄꯥꯁꯤꯗꯤ ꯆꯥꯏꯅꯥꯗꯒꯤ ꯉꯔꯥꯡ ꯈꯛꯇꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯄꯥꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯈꯠꯇꯨꯅꯇ ꯂꯩꯖꯩ ꯑꯗꯨꯅꯅꯤ ꯃꯄꯥ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯏꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯚꯦꯂꯤꯟꯕꯨ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅ ꯈꯥꯝꯖꯤꯟꯗꯨꯅ ꯊꯦꯝꯂꯒ ꯍꯥꯏꯔꯤ ꯅꯪ ꯑꯃꯨꯛꯇꯗꯤ ꯏꯪꯊꯈꯣ ꯌꯨꯝ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯄꯄꯥꯅ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ ꯃꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯈꯨꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛꯇ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯒꯗꯕ ꯑꯩꯒꯤ ꯄꯄꯥ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯂꯦꯞꯇꯅ ꯉꯥꯡꯁꯤꯟꯕ ꯆꯩꯁꯤꯟꯕ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯄꯄꯥꯅ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗ ꯋꯦꯃꯟꯅ ꯃꯥꯅ ꯈꯪꯕꯤꯕ ꯈꯪꯕꯤꯗꯕ ꯑꯩꯈꯣꯏꯅ ꯅꯪꯅ ꯋꯥꯖꯔꯤꯕ ꯅꯪꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯈꯪꯕꯗꯨ ꯅꯠꯇ꯭ꯔ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯦꯝꯂꯒ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯑꯦꯚꯦꯂꯤꯟꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯏꯪꯊꯕ ꯐꯥꯎꯖꯔꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡꯅ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯃꯁꯤ ꯇꯥꯕꯗꯒꯤ ꯑꯦꯚꯦꯂꯤꯟꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯅꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯁꯤꯗ ꯋꯦꯃꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯆꯦ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯣꯏꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯨ ꯂꯩ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯖꯣꯏ ꯍꯥꯏꯔꯤꯕꯤ ꯑꯁꯤ ꯒꯦ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯣꯃꯣ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯑꯦꯚꯦꯂꯤꯟꯒ ꯃꯥꯒꯁꯤ ꯌꯥꯅꯗꯦ ꯍꯦꯛ ꯎꯅꯕꯒ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯒꯗꯕꯒꯤ ꯍꯦꯛꯇ ꯇꯧꯔꯛꯏ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕꯤ ꯕꯦꯀꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯖꯣꯏꯅ ꯅꯪ ꯑꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯕꯦꯀꯤꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯖꯣꯏꯅ ꯃꯈꯥ ꯇꯥꯔꯤ ꯏꯃꯥꯅ ꯅꯪꯕꯨ ꯎꯔꯒ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯅꯣꯏ ꯐꯖꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯅꯪꯉꯣꯟꯗ ꯆꯩꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯁꯣꯏꯗꯅ ꯀꯥꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯃꯥ ꯊꯣꯔꯛꯂꯦ ꯕꯦꯀꯤꯕꯨ ꯎꯕꯗ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯕꯦꯀꯤꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏ ꯑꯦꯚꯦꯂꯤꯟ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯃꯆꯥꯅꯨꯄꯤ ꯖꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯅꯗꯤ ꯃꯤ ꯑꯍꯨꯝ ꯈꯛꯀꯤ ꯆꯥꯛ ꯊꯣꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯍꯦꯟꯒꯠꯂꯛꯂꯕꯅꯤꯅ ꯑꯃꯨꯛꯀ ꯊꯣꯡꯕ ꯇꯥꯔꯦꯗꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯥꯎꯅꯤꯡꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯦꯚꯦꯂꯤꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯕꯦꯀꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯃꯨꯛ ꯖꯣꯏꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯗꯦ ꯋꯦꯃꯟꯅꯗꯤ ꯀꯔꯤꯃꯠꯇ ꯁꯥꯎꯗꯅ ꯈꯨꯝꯂꯛꯏ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯇꯦꯛꯁꯅꯆꯤꯡꯕ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ IRS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯖꯣꯏꯁꯨ ꯃꯥꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯄꯥꯕꯨ ꯌꯦꯡꯁꯤꯜꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯕꯦꯀꯤꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯁꯅꯨ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯖꯣꯏ ꯑꯃꯗꯤ ꯕꯦꯀꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯋꯦꯃꯟꯅꯗꯤ ꯕꯦꯀꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅꯁꯨ ꯇꯧꯖꯩ ꯑꯦꯚꯦꯂꯤꯟꯅ ꯃꯆꯥꯅꯨꯄꯤ ꯖꯣꯏꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯕꯦꯀꯤꯕꯨ ꯀꯨꯏꯅ ꯊꯝꯂꯅꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯆꯠꯍꯟꯈ꯭ꯔꯣ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯤ ꯑꯦꯚꯦꯂꯤꯟꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯑꯁꯤꯁꯨ ꯅꯨꯄꯤ ꯃꯥꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯣꯏꯅ ꯃꯥꯜꯂꯤ ꯃꯥꯅ ꯁꯦꯠꯊꯣꯛ ꯆꯥꯊꯣꯔꯛꯂꯤꯕ ꯐꯤꯔꯣꯜꯒꯤ ꯁ꯭ꯇꯥꯏꯜ ꯑꯁꯤꯁꯨ ꯑꯩꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯟꯈꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯕ ꯆꯠꯀꯗꯧꯔꯤꯕꯁꯤꯗ ꯅꯪ ꯂꯥꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯅ ꯄꯄꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧ ꯑꯗꯨꯒ ꯕꯦꯀꯤꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯒꯣꯡꯒꯣꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯖꯔꯤ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯅ ꯁꯥꯎꯗꯨꯅ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯕ ꯆꯠꯄꯗ ꯑꯩꯒꯤ ꯄꯄꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯣ ꯃꯁꯤꯗ ꯋꯦꯃꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯪꯒꯤ ꯄꯄꯥꯅꯗꯤ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯂꯩ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯕꯦꯜ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯦꯚꯦꯂꯤꯟꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯆꯥꯔꯤ ꯊꯛꯂꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯗꯨꯀꯥꯟꯗ ꯀꯁꯇꯃꯔꯁꯤꯡ ꯂꯥꯛꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯅꯔꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯖꯣꯏꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯕꯨ ꯃꯥꯅ ꯇꯥꯟꯅꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯃꯥ ꯑꯩ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅꯗꯤ ꯅꯪꯒꯤ ꯋꯥ ꯇꯥꯟꯅꯅꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯅꯪꯒꯤ ꯋꯥ ꯇꯥꯟꯅꯅꯕꯒꯤ ꯑꯩꯉꯣꯟꯗ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯒꯤ ꯃꯇꯝ ꯂꯩꯇꯦ ꯖꯣꯏꯅ ꯕꯦꯀꯤꯕꯨ ꯏꯃꯥꯅ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯂꯤꯕꯅꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯕꯨ ꯑꯦꯚꯦꯂꯤꯟꯅ ꯆꯦꯛ ꯀꯟꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯁꯥꯗ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯈꯨꯝꯂꯛꯏ ꯕꯦꯀꯤꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯄꯥꯝꯗꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯑꯩꯁꯦ ꯍꯔꯥꯎꯗꯨꯅ ꯂꯩꯕ ꯇꯥꯔꯤꯕꯅꯤ ꯃꯗꯨꯒꯨꯝꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯁꯤ ꯑꯣꯏꯔꯕꯅꯤ ꯃꯗꯨꯁꯨ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤ ꯐꯣꯔꯦꯅꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯁꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯕ ꯇꯥꯔꯤꯕꯔꯥ ꯑꯁꯨꯝꯅ ꯃꯥꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯖꯣꯏꯅ ꯕꯦꯀꯤ ꯑꯁꯤ ꯃꯦꯛꯁꯤꯀꯣ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯦꯚꯦꯂꯤꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯄꯨꯄꯨꯅꯗꯤ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯁꯤ ꯈꯪꯂꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯊꯤꯅ ꯆꯩꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯦꯆꯤꯟ ꯃꯅꯨꯡꯗꯒꯤ ꯈꯣꯡꯎꯞ ꯂꯧꯊꯣꯔꯛꯇꯨꯅ ꯃꯥꯅ ꯁꯥꯎꯅ ꯂꯪꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯁꯇꯃꯔ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯤ ꯃꯦꯆꯤꯟ ꯃꯅꯨꯡꯗ ꯈꯣꯡꯎꯞꯇꯤ ꯍꯥꯞꯆꯤꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯦꯆꯤꯟꯗ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯏꯐꯤꯡ ꯐꯤꯡꯒꯠꯇꯨꯅ ꯅꯥꯝ ꯄꯪꯍꯣ ꯍꯣꯗꯨꯅ ꯂꯩꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ
ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ ꯀꯁꯇꯃꯔ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯝꯂꯝꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯔꯦ ꯑꯦꯚꯂꯤꯟꯅ ꯃꯉꯣꯟꯗꯒꯤ ꯇꯣꯀꯟ ꯂꯧꯗꯨꯅ ꯃꯥꯒꯤ ꯊꯝꯂꯝꯕ ꯐꯤꯔꯣꯜꯁꯤꯡ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯀꯁꯇꯃꯔ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯅ ꯗꯦꯕꯤ ꯀꯧꯏ ꯍꯧꯖꯤꯛ ꯖꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯕꯦꯀꯤꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯦꯚꯂꯤꯟꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯇꯟꯖꯥꯁꯤꯗ ꯀꯁꯇꯃꯔ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯑꯦꯚꯂꯤꯟꯗ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯆꯥꯏꯔꯤꯕ ꯄꯥꯔꯐ꯭ꯌꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯆꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯗꯨꯕꯨ ꯑꯦꯚꯂꯤꯟꯗꯤ ꯃꯊꯧ ꯀꯟꯅ ꯆꯦꯜꯂꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯃꯥ ꯊꯧ ꯁꯥꯗꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯏꯟꯚꯥꯏꯠ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯗꯦꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯐꯤꯔꯣꯜ ꯑꯝꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯇꯣꯀꯟ ꯅꯝꯕꯔ 42ꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯗ ꯍꯪꯂꯤ ꯃꯤꯁꯇꯔ ꯋꯦꯃꯟꯅ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯊꯛꯂꯣꯝꯗ ꯈꯔ ꯃꯈꯩ ꯄꯨꯈꯠꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯑꯦꯚꯂꯤꯟꯅ ꯁꯥꯎꯅꯤꯡꯅ ꯍꯥꯊꯨ ꯐꯤꯔꯣꯜꯁꯤꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯊꯛ ꯊꯪꯕ ꯀꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯤ ꯖꯣꯏꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯕꯦꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯇꯥꯟꯅꯈ꯭ꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯇꯣꯀꯟ ꯅꯝꯕꯔ 42ꯒꯤ ꯐꯤꯔꯣꯜꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯕꯦꯛꯁꯤꯗ ꯅꯞꯂꯤꯕ ꯒꯨꯒꯜ ꯑꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯣꯠꯁꯛꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯒꯨꯒꯜ ꯑꯥꯏ ꯅꯞꯁꯤꯜꯂꯤꯕꯅꯣ ꯃꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯊꯕꯛꯅꯤ ꯃꯇꯨꯡꯗꯗꯤ ꯒꯨꯒꯜ ꯑꯥꯏ ꯑꯃꯠꯇ ꯅꯞꯀꯅꯨ ꯍꯥꯏꯗꯨꯅ ꯕꯦꯛꯁꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯖꯣꯏꯅ ꯍꯪꯂꯤ ꯏꯃꯥ ꯉꯁꯤꯒꯤ ꯄꯥꯔꯇꯤꯗ ꯕꯦꯀꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯃꯃꯥꯅ ꯁꯥꯎꯅ ꯅꯪ ꯑꯅꯝ ꯀꯟꯒꯅꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤꯗꯃꯛꯇ IRS ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯇꯔ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤꯅꯤ ꯆꯩꯅꯥꯗꯒꯤ ꯍꯣꯡꯂꯛꯄ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕ ꯄꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛ ꯖꯣꯏꯗꯤ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯃꯥꯅ ꯌꯥꯔꯛꯇꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ ꯑꯦꯚꯂꯤꯟꯅ ꯃꯈꯥ ꯇꯥꯔꯤ ꯃꯗꯨꯒꯤ ꯑꯣꯗꯤꯇꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯔꯣꯝꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯗꯨꯝꯅ ꯁꯥꯊꯤꯈ꯭ꯔꯕꯤ ꯅꯨꯄꯤꯗꯨꯗ ꯅꯪꯒꯤ ꯅꯄꯥꯅ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯑꯊꯨꯝ ꯑꯍꯥꯎ ꯕꯤꯁꯀꯤꯠꯅꯆꯤꯡꯕꯁꯨ ꯄꯤꯖꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯂꯥꯟꯊꯦꯡ ꯑꯃ ꯊꯦꯡꯅꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯈꯜꯂꯤꯕꯁꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯄꯥꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯁꯥꯃꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡꯁꯤꯗ ꯎꯔꯤꯕ ꯋꯦꯃꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯍꯣꯡꯈꯤꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯎꯏ ꯌꯥꯝꯅ ꯄꯥꯡꯗꯕ ꯀꯤꯊꯨꯞ ꯀꯤꯔꯨꯝꯕ ꯃꯤꯉꯣꯟꯗ ꯀꯟꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯋꯦꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯎꯏ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯦꯚꯂꯤꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯦꯚꯂꯤꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯑꯁꯤ ꯀꯁꯇꯃꯔ ꯅꯨꯄꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯔꯒ ꯑꯦꯚꯂꯤꯟ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯦꯚꯂꯤꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯏꯁꯤꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯦꯚꯂꯤꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯥꯟꯁ ꯍꯩꯔꯝꯂꯤ ꯍꯣꯔꯦꯟꯒꯤ ꯄꯥꯔꯇꯤ ꯃꯐꯝꯗ ꯃꯥꯅꯁꯨ ꯐꯖꯔꯕ ꯗꯥꯟꯁꯤꯡ ꯎꯠꯀꯅꯤ ꯍꯥꯏꯔꯤ ꯑꯩꯕꯨꯁꯨ ꯃꯥꯅ ꯗꯥꯟꯁ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅꯁꯨ ꯎꯠꯂꯤ ꯇꯟꯖꯥꯁꯤꯗ ꯑꯦꯚꯂꯤꯟꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯊꯦꯠꯂꯤꯕ ꯇꯤꯚꯤꯁꯤꯗ ꯍꯤꯔꯣ ꯍꯤꯔꯣꯏꯟ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯗꯥꯟꯁ ꯇꯧꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯇꯤꯚꯤ ꯁꯣ ꯑꯁꯤ ꯑꯦꯚꯂꯤꯟꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯖꯕ ꯇꯤꯚꯤ ꯁꯣ ꯃꯈꯜ ꯑꯃꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯁꯤꯗ ꯂꯨꯞꯇꯨꯅ ꯃꯥ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯦꯃꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯁꯇꯃꯔꯒꯤ ꯐꯤꯔꯣꯜꯁꯤꯡ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯣꯏꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯅꯈꯣꯏ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯕꯦꯀꯤꯅ ꯍꯪꯂꯤꯕꯅꯤ ꯖꯣꯏꯅ ꯁꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩꯈꯣꯏ ꯄꯨꯄꯨ ꯒꯣꯡꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯄꯥꯔꯇꯤ ꯃꯐꯝꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯈꯪꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯒꯣꯡꯒꯣꯡꯗ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯋꯥꯐꯝꯁꯤꯗꯒꯤ ꯃꯥ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯖꯈ꯭ꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯕꯁꯨ ꯃꯥꯗꯤ ꯑꯗꯨꯝ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕ ꯑꯍꯜ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯑꯦꯚꯂꯤꯟꯅꯗꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯁꯤꯕꯨ ꯕꯦꯀꯤꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯖꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯕꯦꯀꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒꯗꯤ ꯖꯣꯏꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯑꯦꯚꯂꯤꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯖꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡꯗꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯦꯚꯂꯤꯟꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡ ꯍꯥꯏꯔꯤꯕꯁꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯊꯛ ꯊꯪꯕ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯑꯦꯚꯂꯤꯟꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯄꯄꯥ ꯃꯇꯧ ꯀꯔꯝꯅ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯣ ꯅꯁꯥꯏ ꯀꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯗ ꯒꯣꯡꯒꯣꯡꯅ ꯑꯩꯒꯤ ꯄꯨꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯝꯂꯦ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯛꯂꯣ ꯇꯟꯖꯥꯁꯤꯗ ꯑꯃꯁꯨꯡ ꯅꯨꯄꯤ ꯖꯣꯏꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯑꯦꯚꯂꯤꯟꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯉꯔꯥꯡ ꯈꯛꯇꯗ ꯆꯥꯏꯅꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯦꯚꯂꯤꯟꯅ ꯍꯥꯏꯔꯤ ꯄꯄꯥ ꯌꯦꯡꯉꯨ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯒꯣꯡꯒꯣꯡꯅꯗꯤ ꯈꯪꯗꯕꯗꯒꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯦꯚꯂꯤꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯁꯨ ꯅꯨꯄꯤ ꯖꯣꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯒꯣꯡꯒꯣꯡꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯒꯣꯡꯒꯣꯡ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯗꯤ ꯆꯥꯏꯅꯤꯁ ꯃꯔꯣꯜ ꯉꯥꯡꯕꯅꯤ
ꯑꯗꯨꯕꯨ ꯖꯣꯏꯗꯤ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯄꯅꯤꯅ ꯆꯥꯏꯅꯤꯁ ꯃꯔꯣꯜꯁꯤ ꯅꯤꯡꯊꯤꯅ ꯍꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯉꯥꯡꯂꯛꯂꯤꯕ ꯆꯥꯏꯅꯤꯁ ꯃꯔꯣꯜ ꯑꯁꯤ ꯒꯣꯡꯒꯣꯡꯅꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯏꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯕꯦꯀꯤꯒꯤ ꯃꯔꯝꯗꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯥꯒꯤ ꯃꯃꯤꯡ ꯕꯦꯀꯤ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯂꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯕꯦꯀꯤ ꯑꯁꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯦꯚꯦꯂꯤꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯕꯦꯀꯤ ꯑꯁꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯖꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕꯗꯤ ꯕꯦꯀꯤ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯈꯤꯕꯁꯤꯗꯅꯤ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯑꯦꯚꯦꯂꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯨ ꯅꯨꯄꯤ ꯖꯣꯏ ꯑꯁꯤ ꯒꯦ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯄꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯅ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔ ꯑꯣꯏꯔꯤꯕꯤ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯔꯨꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯦꯚꯦꯂꯤꯟꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅꯁꯨ ꯀꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯤꯒꯗꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯆꯩꯁꯤꯡ ꯂꯥꯡꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ ꯃꯁꯤꯗ ꯖꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯦ ꯑꯦꯚꯦꯂꯤꯟꯅ ꯃꯆꯥꯅꯨꯄꯤ ꯖꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯟꯗꯛꯇꯤ ꯅꯪꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯈꯛꯇ ꯆꯥꯒꯗꯕꯅꯤ ꯁꯥ ꯉꯥꯅꯆꯤꯡꯕ ꯑꯃꯠꯇ ꯆꯥꯔꯅꯨ ꯃꯔꯝꯗꯤ ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯦ ꯑꯗꯨꯕꯨ ꯖꯣꯏꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯕꯦꯀꯤꯒ ꯂꯣꯏꯅꯅ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯦꯚꯦꯂꯤꯟꯅ ꯃꯥꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡꯕꯨ ꯃꯊꯛ ꯊꯪꯕ ꯀꯥꯒꯤ ꯁ꯭ꯇꯦꯌꯔ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯄꯥ ꯒꯣꯡꯒꯣꯡꯗꯤ ꯃꯉꯣꯟꯗ ꯆꯩꯗꯨꯅ ꯉꯥꯡꯕ ꯁꯣꯏꯔꯞ ꯂꯦꯞꯇꯦ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯏ ꯑꯁꯤ ꯒꯥꯔꯤ ꯊꯧꯅ ꯌꯥꯝꯅ ꯀꯞꯂꯤ ꯃꯔꯝꯗꯤ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯃꯥꯅ ꯌꯥꯕꯤꯔꯛꯇꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯦꯚꯦꯂꯤꯟꯅ ꯃꯄꯥ ꯒꯣꯡꯒꯣꯡꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅ ꯑꯦꯚꯦꯂꯤꯟ ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯣꯠꯇꯅ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯄꯥꯔꯠ 1 ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯚꯦꯂꯤꯟ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯑꯃꯗꯤ ꯒꯣꯡꯒꯣꯡ ꯃꯈꯣꯏ ꯑꯍꯨꯝ IRSꯀꯤ ꯑꯣꯐꯤꯁꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯒꯣꯡꯒꯣꯡ ꯑꯁꯤꯗꯤ ꯑꯍꯜ ꯑꯣꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯦꯚꯦꯂꯤꯟꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯁꯇꯃꯔ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯂꯣꯟꯗ꯭ꯔꯣꯃꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯕ꯭ꯔꯥꯟꯆ ꯑꯃꯃꯨꯛ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯑꯌꯥꯕ ꯂꯧꯅꯅꯕ IRSꯀꯤ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕꯁꯤ ꯃꯥꯅ ꯎꯔꯦ ꯃꯁꯤ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯆꯥꯛꯆꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯦꯚꯦꯂꯤꯟꯒ ꯃꯥꯒꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕꯁꯤ ꯐꯪꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯂꯛꯆꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯤꯐꯇ ꯆꯪꯁꯤꯜꯂꯛꯂꯤ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯝ ꯀꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯃꯇꯪꯗꯤ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯑꯅꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯍꯥꯞꯆꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯃ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯁꯣꯏꯗꯅ ꯄꯣꯛꯈꯥꯏꯗꯨꯅ ꯁꯤꯔꯒꯅꯤ ꯃꯁꯤꯗꯒꯤ ꯋꯦꯃꯟ ꯑꯁꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯇꯥꯟꯖꯥꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯋꯦꯃꯟ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯍꯣꯡꯂꯛꯂꯦ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯈꯪꯍꯥꯏ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯚꯦꯂꯤꯟꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯦꯠꯂꯤꯕ CCTV ꯀꯦꯃꯦꯔꯥꯗꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯒꯇꯒꯤ ꯁꯥꯇꯤꯟ ꯑꯃ ꯂꯧꯊꯣꯛꯂꯒ CCTV ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯈꯟꯖꯤꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯦꯚꯦꯂꯤꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯋꯦꯃꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯅꯨꯄꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ ꯅꯨꯄꯥ ꯊꯣꯛꯄ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯋꯥ ꯉꯥꯡꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯦ ꯅꯪꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯗꯨꯅ ꯇꯥꯛꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯅꯪꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯤꯚꯥꯏꯁ ꯑꯅꯤ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤꯕꯨ ꯑꯦꯚꯦꯂꯤꯟꯒꯤ ꯅꯥꯀꯣꯡ ꯑꯅꯤꯃꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯂꯤꯞꯁꯇꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯪꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯒꯤꯗꯃꯛꯇ ꯑꯣꯏꯔꯣꯝ ꯊꯪꯕ ꯀꯥꯗ ꯆꯪꯂꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯪꯂꯕꯁꯨ ꯌꯥꯏ ꯋꯦꯃꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯑꯦꯚꯦꯂꯤꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯁ꯭ꯇꯣꯔ ꯔꯨꯝꯗꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯆꯪꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯋꯦꯃꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯇꯧ ꯅꯪ ꯀꯔꯤꯃꯠꯇ ꯑꯩꯉꯣꯟꯗ ꯃꯔꯩ ꯌꯦꯠꯂꯛꯀꯅꯨ ꯑꯗꯨꯒ ꯋꯦꯃꯟꯅ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯁꯣꯐ꯭ꯇꯋꯦꯌꯔ ꯑꯃꯁꯨ ꯑꯣꯄꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯒꯤ ꯐꯣꯟꯗꯁꯨ ꯃꯁꯤꯒꯤ ꯁꯣꯐ꯭ꯇꯋꯦꯌꯔ ꯃꯈꯜ ꯑꯁꯤ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯁꯣꯐ꯭ꯇꯋꯦꯌꯔ ꯑꯁꯤꯅ ꯁ꯭ꯀꯦꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯚꯦꯂꯤꯟꯅ ꯉꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯣꯏꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯍꯥꯞꯆꯤꯜꯂꯤꯕꯅꯣ ꯋꯦꯃꯟꯅ ꯌꯥꯝꯅ ꯊꯨꯅ ꯆꯦ ꯀꯂꯝ ꯄꯨꯊꯣꯛꯇꯨꯅ ꯑꯦꯚꯦꯂꯤꯟꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯈꯔ ꯏꯊꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯨ ꯅꯪꯒꯤ ꯀꯣꯛꯇ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯅꯤ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯥꯖꯗꯦ ꯑꯗꯨꯒꯗꯤ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯀꯣꯛꯇ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯎꯔꯛꯂꯦ
ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯄꯥꯅ ꯍꯦꯛ ꯆꯩꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯋꯦꯃꯟꯒ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯋꯦꯃꯟꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯋꯦꯃꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯋꯦꯃꯟꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯆꯩꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯋꯦꯃꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯦ ꯃꯄꯥꯅ ꯍꯥꯏꯔꯤ ꯅꯨꯄꯥꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯗꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯂꯒ ꯋꯦꯃꯟꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯦꯔꯤꯀꯥꯗ ꯌꯧꯔꯛꯇꯨꯅ ꯋꯦꯃꯟꯒ ꯃꯥꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯣꯟꯗ꯭ꯔꯣꯃꯦꯠꯀꯤ ꯗꯨꯀꯥꯟꯁꯤ ꯍꯥꯡꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯆꯂꯥꯏꯗꯨꯅ ꯄꯥꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯎꯕ ꯐꯪꯉꯤ ꯃꯄꯥꯗ ꯃꯥꯅ ꯆꯤꯊꯤ ꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯄꯄꯥꯕꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯄꯄꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯥꯡ ꯃꯇꯝ ꯐꯪꯂꯒꯗꯤ ꯄꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯍꯧꯖꯤꯛꯇꯤ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯆꯤꯟꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯃꯤꯔꯣꯟꯕꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯃꯕꯨꯛꯇ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯁꯨ ꯃꯥ ꯊꯕꯛ ꯁꯨꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯑꯗꯨꯅꯤ ꯖꯣꯏꯒ ꯃꯥꯒꯁꯦ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯅꯗꯨꯅꯇ ꯂꯩ ꯖꯣꯏꯅ ꯆꯥꯎꯈꯠꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯈꯟꯅꯕꯒꯤ ꯆꯥꯡꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯑꯦꯚꯦꯂꯤꯟꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯗ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯒꯤ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯁꯤ ꯃꯉꯣꯟꯗ ꯍꯥꯞꯂꯤꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄꯗꯒꯤ ꯕ꯭ꯔꯦꯟ ꯐꯪꯁꯟꯗ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯑꯦꯚꯦꯂꯤꯟ ꯇꯤꯡꯀꯛꯇꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯑꯦꯚꯦꯂꯤꯟꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯅ ꯅꯤꯡꯊꯨꯡꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯃꯤꯇꯤꯡ ꯍꯦꯛ ꯍꯧꯕꯒ ꯑꯩꯅ ꯆꯦꯁꯤꯗ ꯏꯗꯨꯅ ꯈꯪꯍꯜꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯅꯪꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯊꯕꯛꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯃꯠꯇꯗꯁꯨ ꯈꯪꯍꯟꯒꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯐꯝꯁꯤꯡ ꯍꯧꯗꯣꯔꯛꯀꯅꯨ ꯃꯔꯝꯗꯤ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯦꯚꯦꯂꯤꯟꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯋꯥ ꯍꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯋꯦꯃꯟꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯅ ꯆꯦꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯈꯛꯇꯪ ꯅꯪꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯦꯃꯟꯅ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯎꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯎꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯣꯛꯁꯤ ꯈꯪꯅꯣꯝ ꯅꯣꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥ ꯍꯥꯟꯅꯒꯤ ꯋꯦꯃꯟꯗꯣ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯥꯟꯅꯒꯤꯗ ꯑꯣꯏꯈꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯋꯦꯃꯟꯅ ꯍꯧꯖꯤꯛꯇ ꯇꯧꯈ꯭ꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯁꯥꯗꯤ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯡꯒꯣꯡꯒꯤ ꯋꯤꯜ ꯆꯤꯌꯥꯔ ꯑꯁꯤ ꯏꯟꯗꯨꯅ ꯃꯥꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟ ꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯥꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯒꯗꯕ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯋꯦꯃꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯥꯏꯕꯗꯤ ꯑꯣꯏꯔꯣꯝꯗ ꯆꯪꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯁꯤꯗꯒꯤ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯁꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯦꯃꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯁꯤ ꯃꯥꯅ ꯂꯣꯠꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯁꯤ ꯑꯣꯟꯊꯣꯛꯅꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕ ꯈꯣꯡꯗ ꯇꯣꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯏꯁꯥ ꯑꯁꯤ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯅ ꯈꯟꯖꯒꯗꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯀꯣꯡꯗ ꯊꯦꯠꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯒ꯭ꯔꯤꯟ ꯕꯇꯟꯗ ꯅꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯏꯗꯨꯅ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤꯡꯁꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯇꯟꯖꯥꯁꯤꯗ IRS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯅꯣꯠ ꯑꯣꯟꯇꯨꯅ ꯀꯧꯁꯤꯜꯂꯛꯂꯤ ꯇꯧꯕꯇꯕꯨ ꯑꯦꯚꯦꯂꯤꯟ ꯑꯁꯤꯗꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯅꯣꯠ ꯑꯣꯟꯇꯨꯅ ꯀꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯥꯔꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯥꯖꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯩꯗ꯭ꯔꯦ ꯀꯧꯏ ꯍꯧꯖꯤꯛ ꯃꯥꯅ ꯆꯦ ꯑꯃꯗ ꯀꯣꯂꯣꯝꯅ ꯈꯣꯠꯆꯤꯟꯗꯨꯅ ꯍꯪꯂꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯦꯚꯦꯂꯤꯟꯅ ꯑꯩꯅ ꯕꯤꯜ ꯊꯤꯈꯤꯕꯒꯤ ꯔꯤꯁꯤꯞꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯗꯩꯗ꯭ꯔꯦꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯗꯨꯀꯥꯟꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗꯕꯨ ꯀꯥꯔꯥꯎꯀꯦ ꯃꯦꯆꯤꯟ ꯑꯃ ꯈꯤꯟꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯃꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯈꯣꯟꯖꯦꯜ ꯂꯠꯂ ꯇꯧꯗꯨꯅ ꯑꯩ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯋꯣꯏꯕꯃꯛꯀꯤꯅꯤ ꯑꯦꯚꯦꯂꯤꯟꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ ꯍꯧꯖꯤꯛꯃꯛ ꯏꯁꯩ ꯁꯛꯇꯨꯅ ꯇꯥꯍꯜꯂꯨ ꯍꯥꯏꯔꯕꯁꯨ ꯇꯥꯍꯟꯖꯒꯦ ꯃꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯌꯥꯔꯦ ꯑꯗꯣꯝꯅ ꯏꯁꯩ ꯁꯛꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯤꯡꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯐꯣꯝ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤ ꯐꯣꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯤꯜ ꯑꯞ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯑꯁꯦ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏꯔꯦ ꯅꯣꯕꯦꯂꯤꯁ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯇꯔ ꯁꯦꯐ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯈꯥꯏꯗꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯃꯔꯩ ꯌꯦꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯇꯨꯃꯤꯟ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯅ ꯉꯁꯥꯏ ꯋꯦꯃꯟꯅ ꯏꯗꯨꯅ ꯄꯤꯔꯝꯕ ꯆꯦ ꯑꯁꯤꯗ ꯌꯦꯡꯂꯤ ꯑꯍꯥꯟꯕꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯄꯨ ꯑꯣꯟꯊꯣꯛꯅꯧ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯃꯥꯅꯁꯨ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯁꯤ ꯑꯣꯟꯊꯣꯛꯅꯗꯨꯅ ꯇꯣꯡꯁꯤꯜꯂꯦ ꯑꯅꯤꯁꯨꯕꯗꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯗ ꯂꯩ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯟꯖꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯊꯦꯠꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯁꯪꯕ ꯃꯆꯨꯗ ꯉꯥꯜꯂꯛꯂꯦ ꯑꯍꯨꯝꯁꯨꯕꯗ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯁꯪꯕ ꯕꯇꯟ ꯑꯁꯤꯗ ꯅꯝꯃꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕꯁꯤꯅ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯒꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯗꯤꯚꯥꯏꯁꯀꯤ ꯑꯁꯪꯕ ꯕꯇꯟ ꯑꯁꯤꯗ ꯅꯝꯂꯨꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝꯗꯨ ꯎꯔꯦ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥ ꯌꯧꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯗꯦ ꯃꯁꯤꯗꯒꯤ ꯃꯥ ꯉꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯎꯔꯤꯕꯁꯤ ꯇꯪꯈꯥꯏ ꯑꯃꯅ ꯁ꯭ꯇꯣꯔ ꯔꯨꯝꯗꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯃꯥꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯃꯐꯝꯁꯤꯗꯅꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯋꯦꯃꯟꯅ ꯃꯥꯕꯨ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ ꯑꯦꯚꯦꯂꯤꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯕꯨ ꯅꯪꯅ ꯑꯣꯠꯈꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯋꯦꯃꯟꯅꯗꯤ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ
ꯑꯗꯨꯕꯨ ꯑꯦꯕꯦꯂꯤꯟꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨ ꯐꯥꯔꯒ ꯊꯝꯈ꯭ꯔꯦ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯥꯏꯍꯥꯛꯇꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯊꯔꯒ ꯂꯩꯌꯨ ꯅꯪꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯕꯦꯂꯤꯟꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯑꯃꯨꯛꯅ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯂꯩ ꯑꯗꯨꯒ ꯑꯃꯨꯛꯅ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯋꯦꯃꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯊꯣꯛꯄ ꯋꯦꯃꯟ ꯑꯗꯨꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯚꯥꯞ ꯇꯥꯅ ꯂꯤꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯅ ꯂꯧꯔꯤꯕꯅꯤ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯋꯦꯃꯟ ꯑꯗꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯦꯕꯦꯂꯤꯟꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯝꯇ ꯊꯥꯖꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯏꯁꯤꯗ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯃꯁꯤꯒꯤ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯗꯨꯕꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯍꯦꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯃꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯑꯁꯤꯗ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯊꯤꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯚꯥꯞ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯧꯕꯇꯕꯨ ꯇꯞꯅ ꯇꯞꯅ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡꯁꯤꯕꯨ ꯅꯪꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕ ꯗꯔꯀꯥꯔ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ IRS ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯅꯣꯠꯇꯨꯅ ꯑꯦꯕꯦꯂꯤꯟꯕꯨ ꯀꯧꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗꯤ ꯆꯔꯥꯡꯅꯕꯗꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ ꯃꯁꯤꯗꯒꯤ ꯑꯀꯣꯏꯕꯁꯤꯗ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯗꯩꯗ꯭ꯔꯦꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯀꯣꯛꯇ ꯃꯑꯣꯟ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯋꯥꯈꯜ ꯆꯪꯉꯨ ꯍꯥꯏꯕꯗꯤ ꯃꯁꯤ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯙ꯭ꯌꯥꯟ ꯆꯪꯗꯕ ꯇꯥꯔꯕꯗꯤ ꯂꯣꯟꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡꯃꯛ ꯕꯦꯡꯛꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈꯤꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯦꯕꯦꯂꯤꯟꯁꯤ ꯆꯃꯝꯅꯕ ꯐꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯐꯪꯂꯤꯕ ꯃꯦꯗꯜꯁꯤꯡꯁꯤꯕꯨ ꯎꯠꯇꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯦꯗꯜꯁꯤꯡ ꯑꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝ ꯑꯃꯒꯤ ꯈꯣꯟꯊꯤꯁꯨ ꯑꯩꯅ ꯆꯥꯔꯤꯕꯅꯤ ꯑꯗꯨꯝꯅ ꯑꯈꯥꯡ ꯀꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯦꯗꯜꯁꯤꯡ ꯑꯁꯤ ꯑꯩꯅ ꯐꯪꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯄꯤꯁꯤꯜꯂꯛꯂꯤꯕ ꯐꯣꯔꯝꯁꯤꯡ ꯕꯤꯜꯒꯤ ꯔꯤꯁꯤꯞꯁꯤꯡ ꯑꯃꯗꯤ ꯆꯦꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯆꯦꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯅꯪꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯃꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯛꯄꯤꯒꯅꯤ ꯃꯦꯗꯥꯝ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯟꯖꯔꯤꯕꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯂꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯥ ꯃꯁꯥꯃꯛꯀꯤ ꯑꯁꯣꯏꯕꯗꯨ ꯈꯪꯖꯗꯕꯗꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯗꯩꯗ꯭ꯔꯦꯅ ꯃꯈꯥ ꯇꯥꯔꯤ ꯍꯣꯏ ꯐꯔꯦꯅꯦ ꯃꯥꯅ ꯈꯪꯗꯕꯗꯒꯤ ꯑꯁꯨꯝꯅ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈ꯭ꯔꯤꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯐꯥꯏꯟꯁꯤꯡ ꯊꯤꯍꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯦꯕꯦꯂꯤꯟꯅꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯤ ꯗꯩꯗ꯭ꯔꯦꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯣꯏ ꯍꯥꯏꯕꯗꯨꯁꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯣꯏꯅ ꯈꯪꯍꯟꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯒꯤ ꯕ꯭ꯔꯦꯟꯗ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯋꯦꯃꯟ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯁꯥꯎꯟ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯤ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯦꯛꯁꯀꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯪꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯂꯣꯏ ꯋꯦꯃꯟꯅ ꯁꯥꯎꯟ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯍꯧꯖꯤꯛ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯠꯇ ꯃꯔꯨ ꯑꯣꯏꯗꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯅ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯀꯣꯛꯇ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯄꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯩꯔꯦ ꯋꯦꯃꯟꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯦꯕꯦꯂꯤꯟ ꯑꯩꯅ ꯅꯪꯕꯨ ꯆꯞ ꯆꯥꯅ ꯃꯁꯛ ꯈꯪꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯃꯇꯝ ꯆꯨꯞꯄꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪꯅ ꯈꯟꯖꯔꯤꯕꯁꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯑꯩ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯍꯦꯛ ꯔꯤꯖꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯅꯤꯡꯕ ꯃꯔꯝ ꯑꯃ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯒꯅꯨ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯐꯣꯡꯗꯣꯛꯄꯁꯤꯗ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯥ ꯈꯪꯍꯧꯗꯅ ꯅꯣꯛꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯍꯪꯂꯤ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯅꯣꯛꯂꯤꯕꯗꯨꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕꯔꯥ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯦꯃꯟꯅ ꯃꯉꯣꯟꯗ ꯍꯪꯂꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜ ꯆꯔꯥꯡꯅꯔꯕ ꯑꯦꯕꯦꯂꯤꯟꯅ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯁꯪꯁꯥꯔ ꯑꯣꯏꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯋꯦꯃꯟꯅ ꯊꯣꯡꯁꯤꯕꯨ ꯉꯥꯛꯁꯤꯜꯂꯒ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯕు ꯍꯥꯠꯈꯤꯔꯒꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯦꯃꯟꯅ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗ ꯑꯍꯦꯟꯕ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯁꯣꯏꯔꯕ ꯆꯦ ꯆꯥꯡ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯗꯩꯗ꯭ꯔꯦꯅ ꯈꯨꯝꯂꯛꯏ ꯑꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯆꯦꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯅ ꯁꯕꯃꯤꯠ ꯇꯧꯕ ꯄꯥꯝꯃꯤ ꯑꯁꯤꯔꯥ ꯇꯧꯕꯇꯕꯨ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯁꯪꯁꯥꯔꯁꯤꯗꯅ ꯊꯣꯡꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃ ꯏꯟꯁꯤꯜꯂꯛꯇꯨꯅ ꯋꯦꯃꯟꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯃꯇꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯪꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯛꯂꯒꯗꯕꯅꯤ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤꯃꯛ ꯊꯤꯡꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯋꯦꯃꯟꯒꯤ ꯀꯣꯛꯁꯤ ꯂꯩꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ
에블린부 ꯀꯧꯗꯨꯅ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯀꯅꯥꯃꯠꯇꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯋꯦꯃꯟꯒꯤ ꯀꯣꯛꯁꯤ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ 에블린ꯁꯤꯗꯤ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ ꯋꯦꯃꯟꯕꯨ ꯀꯣꯛ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯣꯝꯒꯤ ꯁꯪꯁꯥꯔꯗ IRS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯣꯐꯤꯁꯔꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯁꯤ 에블린ꯅꯁꯨ ꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ 에블린ꯒꯤ ꯃꯃꯥꯏꯗ ꯊꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯃꯇꯝꯗꯗꯤ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯦ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯑꯣꯐꯤꯁꯔꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯒꯤ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯁꯤꯟꯅꯔꯛꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯃꯄꯥ ꯒꯣꯡꯒꯣꯡ ꯑꯃꯗꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ 에블린 ꯃꯁꯥꯁꯨ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥ ꯃꯇꯣꯝꯇꯗ ꯏꯀꯥꯏꯕꯁꯨ ꯄꯣꯛꯆꯔꯦ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯗꯩꯗ꯭ꯔꯦꯅ ꯃꯥꯕꯨ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛ 에블린ꯒꯤ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯀꯠꯂꯤꯕꯅꯤ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯎꯔꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯀꯤꯕ ꯄꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯃꯥꯅ ꯀꯤꯔꯤꯕꯁꯤ ꯗꯩꯗ꯭ꯔꯦꯅ ꯖꯨꯁ ꯄꯦꯀꯦꯠ ꯑꯃ ꯊꯛꯂꯕ ꯃꯇꯨꯡꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ 에블린ꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯥꯅꯗꯤ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯩꯗ꯭ꯔꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯒꯤ ꯃꯇꯝ ꯑꯩꯅ ꯄꯤꯔꯤꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯐꯥꯎꯒꯤ ꯃꯇꯝ ꯄꯤꯔꯤꯕꯅꯤ ꯃꯁꯤ ꯐꯥꯎꯗ ꯅꯈꯣꯏꯅ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯐꯖꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯔꯤꯁꯕꯃꯤꯠ ꯇꯧꯔꯛꯀꯗꯕꯅꯤ ꯃꯁꯤꯅ ꯅꯈꯣꯏꯗ ꯄꯤꯕ ꯂꯥꯁ ꯆꯥꯟꯁꯅꯤ 에블린ꯅꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯈꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅ ꯁꯣꯏꯗ꯭ꯔꯃꯛꯀꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯐꯥꯎꯕꯗ ꯅꯪꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯦ ꯍꯧꯖꯤꯛ 에블린 ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤ ꯗꯩꯗ꯭ꯔꯦꯅ ꯃꯈꯥ ꯇꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯄꯤꯔꯤꯕꯁꯦ ꯂꯥꯁ ꯆꯥꯟꯁꯅꯤ ꯃꯉꯣꯟꯗ 에블린ꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯦ ꯑꯃ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ 에블린ꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯉꯁꯥꯏ ꯋꯦꯃꯟ ꯃꯁꯥꯃꯛꯅ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃꯗ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ 에블린ꯕꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯄꯤꯔꯛꯈꯤꯕ ꯆꯦ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯋꯦꯃꯟ ꯃꯁꯥꯅꯗꯤ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯃꯁꯥꯃꯛꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯁꯤꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯋꯦꯃꯟꯅ 에블린ꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯉꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯍꯣꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ 에블린ꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯪꯅ ꯚꯥꯞ ꯇꯥꯔꯤꯕꯁꯦ ꯋꯦꯃꯟꯅ ꯆꯦ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯇꯧꯕꯇꯕꯨ ꯆꯦ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯅ ꯃꯁꯥꯃꯛꯅ ꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨ ꯋꯦꯃꯟꯅꯗꯤ ꯃꯁꯤ ꯎꯕ ꯅꯠꯇꯦ 에블린ꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯆꯦ ꯑꯁꯤꯗ ꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯝꯂꯤꯕ ꯑꯣꯏꯔꯦ ꯋꯦꯃꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯆꯦ ꯑꯁꯤꯃꯛ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯅꯉꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯚꯥꯞ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯣꯟꯅ ꯇꯩꯅꯔꯦ 에블린ꯅ ꯍꯪꯂꯤꯕꯅ ꯃꯥꯅ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯇ꯭ꯔꯛꯁꯟ ꯏꯗꯨꯅ ꯄꯤꯔꯤꯕꯁꯤ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯃꯁꯥꯃꯛ ꯈꯪꯅ ꯏꯕꯅꯤ ꯍꯥꯏꯕꯁꯤꯗꯅꯤ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯑꯗꯨꯕꯨ ꯋꯦꯃꯟꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝꯅ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯅ ꯈꯨꯝꯕꯅꯤ ꯃꯁꯤꯗꯒꯤ 에블린ꯅ ꯆꯦ ꯑꯁꯤ ꯁꯠ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯤꯞ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯪ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄ ꯅꯪꯒꯤ ꯚꯔꯖꯟ ꯑꯃꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯀꯗꯔ ꯁꯥꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯦꯃꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ 에블린ꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡꯅ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯃꯔꯩ ꯌꯦꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ 에블린ꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯤꯞ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ 에블린ꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯇꯣꯝꯇꯗ ꯍꯥꯏꯖꯔꯤ ꯑꯩꯗꯤ ꯐꯨꯅꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯒꯗꯧꯔꯤ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯕ ꯉꯝꯂꯣꯏ ꯃꯁꯤꯗ ꯋꯦꯃꯟꯅ ꯈꯜꯂꯤꯕꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯥꯝꯕꯩꯗꯤ ꯂꯩꯔꯤ ꯃꯁꯤꯗꯒꯤ 에블린ꯅ ꯈꯜꯂꯤꯕꯅ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅꯁꯨ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯒ 에블린ꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯒꯤ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯃꯥꯒ ꯊꯧꯅꯥ ꯐꯅ ꯊꯦꯡꯒꯥꯏꯅꯔꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ 에블린ꯅ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯂꯩꯊꯣꯛꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯋꯦꯃꯟꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯗꯩꯗ꯭ꯔꯦꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯀꯧ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯦꯃꯟꯅ ꯍꯪꯂꯛꯏ ꯃꯁꯤꯗ 에블린ꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯇꯞꯅ ꯇꯞꯅ ꯅꯪ ꯑꯁꯤ ꯐꯨꯅꯕꯁꯨ ꯁꯣꯏꯗꯅ ꯍꯩꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯐꯨꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯁꯥꯒꯤ ꯃꯅꯥꯇꯣꯟ ꯄꯥꯏꯗꯨꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ 에블린ꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯗꯩꯗ꯭ꯔꯦꯅ ꯊꯣꯛꯂꯛꯂꯝꯂꯤꯕ ꯑꯁꯤꯗꯤ ꯑꯣꯐꯤꯁꯔꯁꯤꯗꯒꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯃꯁꯥ ꯃꯇꯣꯝꯇꯗ ꯉꯛꯆꯕ ꯐꯥꯎꯔꯦ ꯗꯩꯗ꯭ꯔꯦꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯅꯪꯅ IRS ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯈꯨꯠ ꯊꯥꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯀꯔꯤ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯆꯪꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ 에블린 ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤꯕꯗꯨꯗꯤ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ
ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯆꯦꯁꯤ ꯎꯠꯂꯛꯂꯦ ꯑꯦꯚꯂꯤꯟꯅ ꯆꯦꯁꯤ ꯂꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯅꯅꯕꯒꯤ ꯆꯦ ꯑꯣꯏꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝꯕ ꯇꯧꯔꯤꯕꯅꯣ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯧꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯪꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯦꯚꯂꯤꯟꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯤ ꯃꯁꯤꯒꯤ ꯆꯦꯁꯤ ꯀꯅꯥꯅ ꯄꯨꯔꯛꯄꯅꯣ ꯃꯁꯤꯗ ꯋꯦꯃꯟꯅ ꯀꯅꯥꯅꯁꯨ ꯄꯨꯔꯛꯄ ꯅꯠꯇꯦ ꯃꯗꯨ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯑꯦꯚꯂꯤꯟꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯗꯤꯚꯣꯔꯁ ꯇꯧꯅꯩ ꯑꯗꯨꯅ ꯗꯤꯚꯣꯔꯁ ꯇꯧꯅꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯁꯤꯔꯥ ꯋꯦꯃꯟꯅ ꯍꯣꯏ ꯈꯪꯉꯤ ꯏꯇꯩ ꯏꯅꯥꯎ ꯗꯤꯚꯣꯔꯁ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦ ꯑꯦꯚꯂꯤꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯅꯔꯣꯏꯁꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯁꯛꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯋꯦꯃꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯁꯛꯃꯤꯟꯅꯈꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯆꯤꯜꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯣꯡꯃꯇꯁꯨ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯥ ꯀꯞꯂꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯋꯦꯃꯟꯁꯦ ꯑꯇꯣꯞꯄ ꯚꯔꯖꯟꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ ꯑꯣꯏꯔꯦ ꯄꯟꯊꯗꯅ ꯋꯦꯃꯟꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯚꯂꯤꯟꯅꯗꯤ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇꯁꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯦ ꯅꯪꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯗꯩꯗ꯭ꯔꯦꯅ ꯑꯦꯚꯂꯤꯟꯗ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯤꯕꯁꯤ ꯑꯗꯨꯒ ꯑꯦꯚꯂꯤꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟꯗ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯏꯔꯥꯜ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯕꯤꯗ ꯅꯁꯥꯒꯤ ꯈꯨ ꯂꯩꯃꯥꯏꯗ ꯀꯨꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯅꯁꯨ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯋꯦꯃꯟꯅ ꯑꯦꯚꯂꯤꯟꯒꯤ ꯅꯥꯀꯣꯡꯗꯒꯤ ꯗꯤꯚꯥꯏꯁ ꯑꯅꯤꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯣꯝꯅꯁꯨ ꯉꯥꯛꯅ ꯆꯠꯄꯤꯒꯗꯕꯅꯤ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯜꯂꯒ ꯂꯩꯕꯤꯒꯗꯕꯅꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯠ ꯊꯥꯔꯛꯂꯒꯅꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯋꯦꯃꯟꯅ ꯇꯥꯗꯦ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯕꯦꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯄꯥꯈꯠꯇꯨꯅ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯏ ꯑꯗꯨꯒꯗꯤ ꯋꯦꯃꯟꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯗꯤ ꯂꯤꯞꯁꯇꯤꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯅꯩ ꯂꯤꯞꯁꯇꯤꯛ ꯑꯁꯤꯕꯨ ꯋꯦꯃꯟꯅ ꯆꯥꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯚꯂꯤꯟꯅꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯕꯇꯟ ꯅꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯃꯤꯠ ꯑꯁꯤ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯦꯚꯂꯤꯟꯗ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯃꯥꯏ ꯈ꯭ꯋꯥꯡꯗ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯁꯤ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯕꯦꯒ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯡ ꯃꯃꯥꯏꯗ ꯊꯥꯖꯤꯟꯗꯨꯅ ꯐꯨꯈ꯭ꯔꯦ ꯑꯇꯩ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯕꯦꯒ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡ ꯃꯑꯣꯡꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯦꯚꯂꯤꯟꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯕꯨ ꯄꯨꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯋꯦꯃꯟꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠꯊꯥ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯖꯅ ꯍꯩꯁꯤꯡ ꯃꯑꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯃꯥꯅ ꯐꯨꯔꯤꯕꯁꯤꯕꯨ ꯑꯦꯚꯂꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯤꯊꯨꯞ ꯀꯤꯔꯨꯝꯕ ꯅꯨꯄꯤꯒꯨꯝꯅ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯉꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡ ꯃꯑꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯐꯨꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯛꯄꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯃꯥꯔꯕꯜ ꯈꯨꯕꯥꯝ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯥꯒꯤ ꯕꯦꯒ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯦꯒ ꯑꯁꯤ ꯂꯨꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯊꯣꯝꯕꯗ ꯍꯦꯟꯅ ꯆꯩꯅꯥꯈꯣꯜ ꯐꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯦꯚꯂꯤꯟꯅꯗꯤ ꯍꯥꯏꯔꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯗꯅ ꯋꯦꯃꯟꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯕꯦꯒ ꯑꯁꯤꯅ ꯊꯣꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯒꯁꯤꯡ ꯃꯅꯨꯡꯗ ꯃꯥꯔꯕꯜ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯕꯦꯒ ꯑꯁꯤꯅ ꯊꯣꯝꯂꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯕꯦꯒ ꯑꯁꯤꯅ ꯊꯥꯖꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯦꯡꯕ ꯉꯝꯗꯅ ꯃꯈꯣꯏ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯂꯩꯔꯦ ꯋꯦꯃꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯚꯂꯤꯟꯗ ꯍꯥꯏꯔꯤ ꯂꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯦꯚꯂꯤꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒ ꯗꯤꯚꯣꯔꯁ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯑꯩ ꯑꯁꯦ ꯅꯪꯒ ꯗꯤꯚꯣꯔꯁ ꯇꯧꯅꯕ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯇꯨꯡꯏꯟꯗꯨꯅ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒꯅ ꯃꯐꯝꯁꯤꯗ ꯀꯞꯇꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯅ ꯑꯩꯗꯤ ꯅꯪꯒꯤ ꯇꯨꯡꯏꯟꯗꯨꯅ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯃꯐꯝꯁꯤꯗ ꯑꯩ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯄꯥꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯦꯃꯟꯅ ꯃꯥꯕꯨ ꯂꯦꯡꯕꯥꯟꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯋꯦꯃꯟꯅ ꯂꯤꯞꯁꯇꯤꯛ ꯆꯥꯈ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯕ ꯀꯧꯏ ꯍꯥꯏꯕꯗꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯆꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯍꯥꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯒꯤꯗꯃꯛꯇ ꯃꯁꯥꯗ ꯍꯩꯅꯗꯕ ꯊꯧꯑꯣꯡ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯧꯑꯣꯡꯁꯤꯡ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯊꯃꯣꯏꯗ ꯏꯃꯣꯁꯟ ꯐꯥꯎꯍꯟꯕ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟꯁꯤꯡꯒ ꯀꯅꯦꯛ ꯇꯧꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯋꯦꯃꯟꯅ ꯂꯤꯞꯁꯇꯤꯛ ꯆꯥꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯇꯣꯞꯄ ꯃꯜꯇꯤꯚꯔꯁꯀꯤ ꯁꯪꯁꯥꯔ ꯑꯃꯗ ꯎꯠꯂꯛꯂꯦ ꯉꯁꯥꯏ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯦꯚꯂꯤꯟꯒꯤ ꯀꯣꯛꯇ ꯌꯣꯠꯆꯩꯅ ꯊꯣꯝꯈꯤꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯦꯚꯂꯤꯟ ꯑꯁꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯁꯨ ꯎꯏ ꯃꯈꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅꯗꯨꯅ ꯀꯞꯅꯕꯁꯨ ꯌꯥꯎꯔꯦ ꯗꯩꯗ꯭ꯔꯦꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯇꯅ ꯊꯜꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯕꯨ ꯇꯨꯄꯥꯀꯤ
असम हाइबका जोबु तुपाकी हाइबि नुपीसी मखोइ म्याम ममांग चंगसिलक्लिबनी माना हाइरी मल्टीवर्स की मियेंगदी येंगलुरगदी नखोइ पुंसी सिंग इसदि करिसु नत्ते इसिंग द तावबो कोंगोल मगुमनी ngasi natrabso hayengdi adum loi khragadam ngaktani tanjasta evelyn simi kap thorle jobu tupaki haribi nupi sigi makhutagi hingjana bagi damakta lot na makhol lahon batawdana sit tuna ka manung lom sangsin bagi damak thonari hojek jobu tupaki haribi nupi sna mafamsta phajin dun leiriba mi sing sing makokta magi makhutna amamam da nam duni yengle aduga man hairi aina di khudimak loina uriba khangli ngaktani aduga evelyn gi manai bakta magi khutchana namkhre masdagi multiverse the hack leiriba evelyn gi version makhai chong thoktunai khoidu olagle aduga version sing sigi manakta ama jobu tupaki haribi nupi sna hatokle hojik man hairi kari gi damakta nangna aduk thuna siribano onthongna nungai khidre dako masi haiduna karimna duna su phongdolibani mayam da bhapta na haijaramge jobu tupaki haribi nupi sna multiverse the hack leiriba evelyn gi version makhai thi duna hatoklibani hojik mafam sida jobu tupaki gi mai thong si utte mahak kanano haibsi khangande tabudu ngahak ki matung da mahak kanano haibsi mayam na soidana maki khangbiragani mana hagulaktuna hairi aina thiriba evelyn na do masi natte तबुदु महक पंगलाप्ति लाप्तबा यूनिवर्स अमदा लैरे हेबसे अइन खांगले असुम हारमगा मा मसामकी हक्सांग से मल्टीवर्स सिदा लैरिबा मसामकी वर्जन द चोंग दुनु चली अदुगदी अखोइगी हौजे हौजे ओरिबा यूनिवर्स की पृथ्वी इस दो लगले जोबु तुपाकी gi maithong di utana amu machugi ko khumbi phurit amali tun lairibani tanjasta makhoi gi mamang da lairiba tv gi pauda irs ki office ta thokliba irang gi thodok sing si ulibani aibadi evelyn amadi wemanna daidre ko binu pi mada phuba amadi security sing da khut thadana thokliba thodok sing asini अदो ngasai mamang da su ukhrabi veki haribi nupi si ulagle mana hairi tv ki pawdi yauri basidi na khoi gi ima baba natra masina takri mafam sida jobu tupaki ni haidon phamnun leiri basi joy haribi evelyn ni machana pi do ayamle beki na hangni wahang sta ma pakhum kari mata pi de wadi ngang na mafam sida hadok na satki masidi gi beki ni mangwanda nang kari do yauru bana haidon hanjin hangi adu joy si nok phet toram laga wa masina mata ngam dara mafam sida gi satkre uliba tv gi pausidana evelyn amadi women gi photo bu utuna kanagumba na masigi miyo ani si thengna bi yaurabadi police ta pau pi bi gadabani haidon law thogli aduga nakala madana wa thok oriba irs ki buildings tu ulagle